ngarang ahing pung taraga mathoi makhairam taba matamda Bajaspati Mayum Nandani sahi marfuga mari amadi maki laikhidraba BI school Khurai Sajor Laikai Saithabi Lerekta Leiba Mahaki bathroom da ngarang numidang pung taraga mathoi makhairam taba matamda bom Pokhairakle hairi Search operation chathakre makok chingdagi khulai kaya fagatkre Kangpupi district ki cycle police na konba makok chingi umangda security force na thiba humbagi thabak chathabada khuso khulai ga konana nomai maru kaya fagat pangamkre police na thadurokpa cherol gi matungi na ngasi fagalaba khuso khulai sing adudi M16 ama Mark 3 gi rifle ama sniper rifle ama .22 gi ball action nomai ama single barrel nomai kunga manga pistol tare tungan tungan nomai gi kape yari bamaru Humbutaraga taruk MT case chamaga humbutaraga mapan rifle magazine ama pampi mari number 36 ki hand grenade ahum detonator kun baofeng radio sen mari amadi baofeng charger amani security force ngi akan masaksen tharanga loina na national highway 37 ta nomagi season na draba yadraba pochai amasung essential item sing puba gari chahum rom imphal tamna janglakre khudong thi bathokpa yaba mafam sing da security ki section tharang lokhat pagal loina na sensitive oiba mafam sing da security kan boina ngak duna pochai puba gari sing asoi angam yaudana changlak na bagi akan ba section tharang sing lokhatli Manipur gi chinga masung tamgi district sing tongan tongan ba mafam sing da punna checkpoint cha maga taraga mathoi lingkhatle haina cherol aduna pali tongan ba thodok amada thoba moijing lengoijing dagi MD Firoz Koba Meeoi ama brown sugar gram 530.66 12 board pa Maxon gun ama ahang ba shotgun cell nipan cartridge bell ama amadi cell oina lupa 1,81,280 ga kona na police na fagat pangamkre UG ani fare nongmai fangle security force na ngarang lamlai PS ki manung chanba nongada thongkhong dagi KCP MFL gi Lorembam Robinson Elias Benin nifugamari kauba kedar ama .32 gi pistol ani magazine ani amasung nongmai maru mapan ga kona na fare haina police control room gi cherol amana phongduragli amarom danga se security force na khongmonjon 5 tagi Joyshan Khangembam Elias Loyumba Elias Tondon ba kungani pan kauba KCP apun bagi kedar ama sufare hairi Cockroach Janata Party ki luching ba Bijit Divke na Narendra Modi da challenge tawrakle Surat laiba Amit Tiwari kauba RTI activist amana Cockroach Janata Party gi founder Abhijit Divke bu Maharashtra Industrial Development Corporation MIDC da junior engineer oirambadagi potharaba mahaki apokpa Bhagavan Rao Divke na Mutau karam na laiba asigi mapanda higher education chathabada sel puthoki banu haibagi wang hanglakpada dagi Abhijit Divke na Prime Minister Narendra Modi da onsenuna challenge tawrakre Abhijit Divke na maki social media platform X da upload tawrakiba video post amada kariguma Prime Minister Narendra Modi na mahaki educational degree utpangamlabadi mahaki su university ga Mari Lainaba documents sing miyam da uthokani haina phongdurakre Hindi londa Divke na phongdurakiba wafam singi manungda BJP gi worker amana ihaki thakta right to information ek ki makhada application nama file tawraktuna ihangna like like sutamlakpagi maram hanglakle maram asina ihangna applicant asida hanginglibadi nahaki luchingba Narendra Modi gi su educational degree sing phongdurakadabani ihaki maikai de gi scholarship letter amasung education loan gi che chang sing miyam da uthokna bathawrang tawre haki ichamchamba nupa macha amana Boston University da mahita bada nangonda kari problem laibage haina so hangladuna education gi mayakta nakoina lepliba kari gino haiba wahang so hangki Divke na PTI da piba interview amada na Bangladesh amasung Nepal da chathaba protest pu chingsiladuna ikoi bulana uhanna bahotna re hairaduna aikoi gi khongjangdi tongali haina so phongdokre Pakistan da masa sijaduna bom pokai hankibada Meeoi taraga mapan sikre Pakistan ya awang nongchup thangbada laiba Khyber Pakhtunkhwa province ki Swata masa sijaduna bom pokai hankibada police personnel taruk yauna Meeoi mapan sikre amasung 55 na sokre haidi Associate Press na pirakpa paudam amada bom pokai hanbagi thaudo ado miyam na militant singi mayokta ingtapagi rally ama chatlingai dani khongjang loi singna police station manakta militant singi mayokta kholau sing lauduna amasung ingtappa purakna ba demand tawringai da Swat Valley gi Kabal town da masa sijaduna bom pokai hanbagi thaudo adu chathakibani haina police ki maikai dagi phongdorakre Police na phongdorakiba warol amada miyamna khongjang changsilingai da suicide bomber amana Kabal check amasung police station manakta namduna changsinnaba honaraki hairi police station adu da mathau tawriba personal amana attacker adu police station manungda changdana ba athingba piki bom adu police station ge gate manakta bukhai khibani haina su district police chief Omar Khan na phongdorakre
ꯕꯣꯝ ꯄꯣꯈꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯁꯥ ꯁꯤꯖꯗꯨꯅ ꯕꯣꯝ ꯄꯣꯈꯥꯏꯍꯟꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏꯕꯒꯤ ꯀꯣꯛ ꯑꯃꯁꯨ ꯄꯨꯂꯤꯁꯅ ꯊꯦꯡꯅꯈꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯛ-ꯑꯄꯟ ꯅꯪꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯔꯤ ꯍꯥꯏꯅꯁꯨ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯔꯦꯁꯀ꯭ꯌꯨ ꯑꯃꯁꯨꯡ ꯏꯃꯔꯖꯦꯟꯁꯤ ꯇꯤꯝꯅ ꯕꯣꯝ ꯄꯣꯈꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯈꯨꯗꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯣꯛꯂꯕꯁꯤꯡ ꯑꯗꯨ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯊꯥꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯅꯥꯒꯥ ꯈꯨꯗꯤꯡꯃꯛꯅ ꯏꯟꯗꯤꯌꯥꯒꯤ ꯀꯣꯂꯣꯅꯤꯌꯦꯜ ꯄꯣꯂꯤꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯃꯠꯇ ꯑꯣꯏꯕ ꯈꯣꯟꯖꯦꯜ ꯂꯥꯎꯁꯤ꯫ ꯑꯦꯟꯅꯦꯁꯤꯌꯟ ꯑꯥꯏ.ꯑꯦꯝ. ꯀꯨꯝꯖꯥ 2015ꯒꯤ ꯑꯣꯒꯁꯠ 3ꯗ ꯑꯦꯟꯅꯦꯁꯤꯌꯟ ꯑꯥꯏ.ꯑꯦꯝ. ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯍꯤꯁꯇꯣꯔꯤꯛ ꯑꯣꯏꯕ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯀꯝꯃꯦꯃꯣꯔꯦꯁꯟ ꯗꯦ ꯊꯧꯔꯝ ꯉꯁꯤ ꯂꯨꯞ ꯑꯁꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯍꯦꯕ꯭ꯔꯣꯟꯗ ꯆꯦꯌꯔꯃꯦꯟ ꯀ꯭ꯌꯨ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯅꯥꯒꯥ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯏꯟꯗꯤꯌꯥꯒꯤ ꯀꯣꯂꯣꯅꯤꯌꯦꯜ ꯄꯣꯂꯤꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯃꯠꯇ ꯑꯣꯏꯕ ꯈꯣꯟꯖꯦꯜ ꯂꯥꯎꯁꯤ ꯍꯥꯏꯅ ꯑꯦꯟꯅꯦꯁꯤꯌꯟ ꯑꯥꯏ.ꯑꯦꯝ.ꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯆꯦꯌꯔꯃꯦꯟ ꯀ꯭ꯌꯨꯅ ꯁꯥꯡꯂꯕ ꯅꯥꯒꯥ ꯄꯣꯂꯤꯇꯤꯀꯦꯜ ꯏꯁꯨ ꯑꯁꯤꯒꯤꯗꯃꯛ ꯃꯥꯡꯖꯤꯜ ꯊꯥꯅ ꯊꯕꯛ ꯇꯧꯔꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯂꯨꯆꯤꯡꯕꯁꯤꯡ ꯏꯁꯥꯛ ꯆꯤꯁꯨ ꯈꯣꯗꯥꯎ ꯌꯥꯟꯊꯥꯟ ꯖꯦꯅꯔꯦꯜ ꯔꯤꯇꯤꯌꯔ ꯈꯣꯂꯤ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯊꯨꯡꯕꯣ ꯑꯃꯗꯤ ꯅꯥꯒꯥꯒꯤ ꯐ꯭ꯔꯤꯗꯝꯒꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯃꯥꯔꯇꯤꯌꯔ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯌꯥꯋꯜꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯂꯨꯆꯤꯡꯕ ꯏꯁꯥꯛ ꯆꯤꯁꯨꯗ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯂꯨꯞ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯨꯏꯉꯥ ꯂꯦꯡꯃꯨꯏꯕꯒꯤ ꯃꯐꯝꯗꯁꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯥꯒꯥꯒꯤ ꯁꯣꯚꯔꯦꯟꯇꯤ ꯑꯃꯗꯤ ꯅꯥꯒꯥ ꯏꯟꯗꯤꯄꯦꯟꯗꯦꯟꯁꯀꯤ ꯌꯨꯅꯤꯛ ꯍꯤꯁꯇ꯭ꯔꯤꯕꯨ ꯔꯤꯀꯒꯅꯥꯏꯖ ꯇꯧꯗꯨꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯑꯦꯟꯅꯦꯁꯤꯌꯟ ꯑꯥꯏ.ꯑꯦꯝ. ꯑꯅꯤꯒꯤ ꯃꯔꯛꯇ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯉꯁꯤ ꯆꯍꯤ 12 ꯃꯄꯨꯡ ꯐꯥꯔꯦ꯫ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤꯅ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯅꯧꯕ ꯃꯔꯤ ꯁꯥꯒꯠꯄ ꯍꯧꯈꯤꯕꯅꯤ꯫ ꯀꯨꯝꯖꯥ 1947ꯒꯤ ꯑꯣꯒꯁꯠ 3ꯗ ꯅꯥꯒꯥ ꯅꯦꯁꯅꯦꯜ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯂꯥꯎꯊꯣꯛꯈꯤ ꯑꯃꯗꯤ ꯅꯥꯒꯥ ꯁꯣꯚꯔꯦꯟꯇꯤꯕꯨ ꯄꯣꯂꯤꯇꯤꯀꯦꯜ ꯑꯃꯗꯤ ꯂꯤꯒꯦꯜ ꯑꯣꯏꯅ ꯔꯤꯀꯒꯅꯥꯏꯖ ꯇꯧꯅꯕꯒꯤ ꯃꯇꯥꯡꯗ ꯀꯨꯝꯖꯥ 1951ꯒꯤ ꯃꯦ 18ꯗ ꯄ꯭ꯂꯦꯕꯤꯁꯤꯠ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯥꯒꯥ ꯍꯥꯏꯕꯁꯤ ꯁꯣꯚꯔꯦꯟ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯣꯏꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯃꯠꯇꯅ ꯀꯛꯄ ꯉꯝꯂꯣꯏ꯫ ꯅꯥꯒꯥꯂꯦꯟ ꯍꯥꯏꯕꯁꯤ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤꯅꯤ ꯑꯗꯨꯒ ꯅꯥꯒꯥ ꯅꯦꯁꯟ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯅꯥꯒꯥ ꯅꯦꯁꯟ ꯑꯁꯤꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯅꯟ ꯁ꯭ꯇꯦꯠ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯦꯟꯇꯥꯏꯇꯤ ꯑꯃꯒꯨꯝꯅ ꯋꯥ ꯉꯥꯡꯂꯤ꯫ ꯑꯗꯨꯕꯨ ꯑꯦꯒ꯭ꯔꯦꯁꯔꯁꯤꯡ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯁꯣꯚꯔꯦꯟ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯅꯥꯒꯥꯂꯦꯟ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤꯕꯨ ꯃꯁꯛ ꯈꯪꯒꯗꯕꯅꯤ, ꯔꯤꯀꯒꯅꯥꯏꯖ ꯇꯧꯒꯗꯕꯅꯤ꯫ ꯃꯁꯤꯃꯛꯅ ꯒ꯭ꯔꯦꯁꯔ ꯁ꯭ꯇꯦꯠ ꯕꯥꯏꯂꯦꯇꯔꯦꯜ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤ ꯈꯨꯌꯦꯛ ꯄꯤꯅꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯀ꯭ꯌꯨꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯦꯟꯅꯦꯁꯤꯌꯟ ꯑꯥꯏ.ꯑꯦꯝ.ꯒꯤ ꯀꯦꯗꯔꯁꯤꯡ, ꯅꯥꯒꯥ ꯄꯣꯂꯤꯇꯤꯀꯦꯜ ꯒ꯭ꯔꯨꯞꯁꯤꯡ ꯑꯃꯁꯨꯡ ꯔꯤꯚꯣꯂꯨꯁꯅꯔꯤ ꯅꯥꯒꯥ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯏꯟꯗꯤꯌꯥꯒꯤ ꯀꯣꯂꯣꯅꯤꯌꯦꯜ ꯄꯣꯂꯤꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯃꯠꯇ ꯑꯣꯏꯅ ꯈꯣꯟꯖꯦꯜ ꯂꯥꯎꯁꯤ ꯑꯃꯗꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯕꯦꯖ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯃꯥꯏꯀꯩ ꯊꯩꯅꯕ ꯍꯣꯠꯅꯔꯤꯕ ꯗꯤꯐꯤꯖꯤꯞ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯗ ꯊꯥꯖꯕ ꯍꯥꯟꯅ ꯊꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯐꯪꯅꯅꯕꯒꯤꯗꯃꯛ ꯔꯤꯚꯣꯂꯨꯁꯅꯔꯤ ꯖꯔꯅꯤ ꯑꯃ ꯂꯦꯞꯇꯅ ꯆꯠꯁꯤ ꯍꯥꯏꯅꯁꯨ ꯑꯦꯟꯅꯦꯁꯤꯌꯟ ꯑꯥꯏ.ꯑꯦꯝ.ꯒꯤ ꯆꯦꯌꯔꯃꯦꯟ ꯀ꯭ꯌꯨꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯁꯥꯝꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯈꯨꯠꯁꯦꯝꯒꯤꯅꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯖꯖ ꯑꯃꯅ ꯊꯤꯖꯤꯟꯍꯟꯒꯗꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯀꯨꯝꯒꯤ ꯅꯣꯡ ꯆꯨꯔꯛꯄꯗꯒꯤ ꯑꯁꯥꯝꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯄꯔ ꯑꯁꯥꯝꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯈꯤꯕ ꯑꯁꯤ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯏꯁꯤꯡ ꯏꯆꯥꯎꯅꯤ ꯑꯃꯁꯨꯡ ꯄꯥꯛ ꯁꯟꯅ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯃꯥꯏꯅꯤꯡ ꯆꯠꯊꯔꯛꯄ ꯑꯃꯁꯨꯡ ꯀꯣꯜ ꯁꯤꯟꯗꯤꯀꯦꯠꯁꯤꯡ ꯑꯁꯥꯝꯒꯤ ꯉꯝꯈꯩ ꯄꯔꯦꯡꯗ ꯑꯣꯄꯔꯦꯠ ꯇꯧꯔꯛꯄꯗꯒꯤꯅꯤ ꯍꯥꯏꯅ ꯆꯥꯔꯖ ꯇꯧꯔꯗꯨꯅ ꯑꯁꯥꯝ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯝꯃꯤꯇꯤꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯖꯖ ꯑꯃꯅ ꯂꯨꯆꯤꯡꯕ ꯀꯝꯃꯤꯇꯤꯅ ꯊꯤꯖꯤꯜꯍꯜꯂꯨ ꯍꯥꯏꯅ ꯗꯤꯃꯥꯟꯗ ꯇꯧꯈ꯭ꯔꯦ꯫ ꯑꯦ.ꯄꯤ.ꯁꯤ.ꯁꯤꯒꯤ ꯂꯨꯆꯤꯡꯕ ꯔꯥꯖꯤꯚ ꯕꯕꯟꯅ ꯒꯨꯋꯥꯍꯥꯇꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯍꯥꯏ ꯑꯁꯥꯝꯒ ꯇꯥꯏꯅꯕ ꯃꯦꯘꯥꯂꯣꯏ, ꯅꯥꯒꯥꯂꯦꯟꯗ ꯑꯃꯁꯨꯡ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯑꯁꯥꯝ ꯂꯩꯉꯥꯛꯅ ꯂꯣꯅ ꯌꯥꯗꯕ ꯃꯥꯏꯅꯤꯡꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯛꯄꯅ ꯅꯦꯆꯔꯦꯜ ꯂꯦꯟꯗꯁ꯭ꯀꯦꯞ ꯀꯥꯏꯍꯜꯂꯛꯇꯨꯅ ꯏꯁꯤꯡ ꯏꯆꯥꯎ ꯃꯥꯌꯣꯛꯅꯍꯜꯂꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯁꯥꯝ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯤꯗꯤꯌꯥ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯆꯦꯌꯔꯃꯦꯟ ꯕꯦꯗꯕꯇ꯭ꯔ ꯔꯣꯗꯥꯅꯁꯨ ꯑꯄꯔ ꯑꯁꯥꯝꯗ ꯕ꯭ꯂꯦꯛ ꯀꯣꯜ ꯁꯤꯟꯗꯤꯀꯦꯠꯁꯤꯡꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯑꯃꯁꯨꯡ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯁ꯭ꯇꯣꯟ ꯀ꯭ꯔꯁꯔꯁꯤꯡ ꯊꯝꯂꯛꯄꯅ ꯍꯟꯗꯛꯀꯤ ꯏꯆꯥꯎ ꯑꯁꯤ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯁꯥꯝꯒꯤ ꯏꯆꯥꯎ ꯑꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯤ ꯑꯅꯥ ꯃꯥꯌꯣꯛꯅꯍꯟꯕ ꯌꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯍꯟꯕꯒꯤꯗꯃꯛ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯍꯧꯖꯤꯛ ꯖꯖ ꯑꯣꯏꯔꯤꯕ ꯖꯁꯇꯤꯁ ꯑꯃꯅ ꯂꯨꯆꯤꯡꯕ ꯈꯨꯠꯄꯨ ꯑꯃꯅ ꯖꯨꯗꯤꯁꯤꯌꯦꯜ ꯏꯟꯀ꯭ꯋꯥꯔꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯗꯤꯃꯥꯟꯗ ꯇꯧꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯥꯒꯥꯂꯦꯟꯗꯒꯤ ꯑꯁꯥꯝꯗ ꯀꯣꯏꯜ ꯄꯤꯛ ꯊꯟꯅ ꯍꯥꯞꯂꯕ ꯇ꯭ꯔꯛ 40ꯗꯒꯤ 60 ꯐꯥꯎꯕ ꯆꯪꯁꯤꯜꯂꯛꯂꯤ ꯑꯃꯁꯨꯡ ꯑꯁꯤꯒꯨꯝꯕ ꯇ꯭ꯔꯛ ꯑꯃꯃꯝꯗꯒꯤ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯂꯨꯄꯥ ꯂꯥꯈ 1.5ꯗꯒꯤ 2 ꯐꯥꯎꯕ ꯂꯧꯔꯦ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯈꯤ꯫ ꯀꯨꯝꯖꯥ 2022ꯗ ꯅꯦꯁꯅꯦꯜ ꯒ꯭ꯔꯤꯟ ꯇ꯭ꯔꯥꯏꯕꯨꯅꯦꯜ ꯑꯃꯁꯨꯡ ꯒꯧꯍꯥꯇꯤ ꯍꯥꯏ ꯀꯣꯔꯠꯅ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯆꯣꯠꯊꯕ ꯃꯥꯏꯅꯤꯡꯒꯤ ꯊꯕꯛ ꯂꯥꯛꯁꯤꯟꯅꯕ ꯇꯥꯛꯁ ꯐꯣꯔꯁ ꯑꯃ ꯁꯦꯝꯃꯨ ꯍꯥꯏꯅ ꯑꯁꯥꯝ ꯂꯩꯉꯥꯛꯇ ꯗꯤꯔꯦꯛꯁꯟ ꯄꯤꯕ ꯂꯩꯈ꯭ꯔꯕꯁꯨ ꯊꯕꯛ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯁꯥꯝ ꯂꯩꯉꯥꯛꯅ ꯄꯥꯡꯊꯣꯔꯛꯇ꯭ꯔꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤ ꯂꯩꯉꯥꯛꯅ ꯑꯣꯡ ꯁꯥꯟ ꯁꯨ ꯆꯤꯒꯤ ꯐꯣꯇꯣ ꯊꯥꯗꯣꯔꯛꯇꯨꯅ ꯃꯁꯥ ꯃꯎ ꯐꯅ ꯍꯤꯡꯂꯤ ꯍꯥꯏꯕ ꯎꯠꯂꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2029 ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯂꯤꯇꯔꯤꯅ ꯀꯨ ꯇꯧꯗꯨꯅ ꯂꯩꯉꯥꯛ ꯄꯥꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯆꯍꯤ 32ꯒꯤ ꯐꯥꯗꯣꯛ ꯄꯤꯗꯨꯅ ꯖꯦꯜꯗ
ꯊꯝꯂꯛꯂꯒ ꯃꯍꯥꯛꯀꯤ ꯐꯥꯗꯣꯛꯀꯤ ꯃꯇꯝ ꯍꯟꯊꯍꯜꯂꯛꯇꯨꯅ ꯍꯥꯎꯁ ꯑꯦꯔꯦꯁ ꯑꯣꯟꯊꯣꯔꯛꯈꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯑꯥꯏꯀꯟ ꯑꯣꯡ ꯁꯥꯟ ꯁꯨ ꯆꯤ ꯃꯁꯥ ꯃꯎ ꯐꯅ ꯍꯤꯡꯂꯤ ꯍꯥꯏꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯍꯨꯟꯆꯥ ꯂꯩꯉꯥꯛꯅ ꯊꯥꯗꯣꯔꯛꯈꯤꯕ ꯐꯣꯇꯣ ꯑꯃꯅ ꯎꯠꯂꯛꯈ꯭ꯔꯦ꯫ ꯂꯥꯟꯃꯤꯅ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯛꯂꯕ ꯃꯇꯨꯡ ꯆꯍꯤ 2.5ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯔꯛꯈꯤꯕꯗꯒꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯃꯍꯥꯛ ꯀꯩꯁꯨꯝꯁꯪꯗ ꯍꯤꯡꯂꯤ ꯍꯥꯏꯕ ꯈꯪꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯥꯖꯗꯅ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯇꯥꯅ ꯍꯥꯎꯁ ꯑꯦꯔꯦꯁ ꯇꯧꯗꯨꯅ ꯊꯝꯂꯛꯂꯤꯕꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯂꯨꯆꯤꯡꯕꯤ ꯑꯁꯤꯕꯨ ꯔꯦꯗ ꯀ꯭ꯔꯣꯁꯀꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯃꯤꯇꯤꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯒ ꯎꯅꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯃꯤꯐꯝ ꯑꯁꯤꯒꯤꯗꯃꯛ ꯃꯤꯂꯤꯇꯔꯤ ꯂꯩꯉꯥꯛꯅ ꯑꯣꯡ ꯁꯥꯟ ꯁꯨ ꯆꯤꯗ ꯔꯦꯗ ꯀ꯭ꯔꯣꯁꯀꯤ ꯃꯤꯍꯨꯠꯁꯤꯡꯒ ꯎꯅꯕꯒꯤ ꯐꯣꯇꯣ ꯊꯥꯗꯣꯔꯛꯈꯤꯕꯅꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 42 ꯁꯨꯔꯕꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯂꯨꯆꯤꯡꯕꯤ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯀꯤꯝ ꯑꯔꯤꯁꯅ ꯍꯧꯈꯤꯕ ꯊꯥ ꯈꯔꯗꯒꯤ ꯍꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨ ꯍꯤꯡꯂꯤ ꯍꯥꯏꯕꯒꯤ ꯏꯚꯤꯗꯦꯟꯁ ꯄꯤꯅꯕ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯑꯀꯟꯕ ꯀꯦꯝꯄꯦꯟ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯟꯃꯤꯅ ꯃꯍꯥꯛꯄꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯃꯤꯇꯤ ꯔꯦꯗ ꯀ꯭ꯔꯣꯁꯀꯤ ꯃꯤꯍꯨꯠꯁꯤꯡꯒ ꯎꯅꯕꯒꯤ ꯑꯌꯥꯕ ꯄꯤꯗꯨꯅ ꯎꯅꯍꯟꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯍꯤꯡꯂꯤ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯈ꯭ꯔꯦ꯫ ꯂꯥꯟꯃꯤꯅ ꯔꯦꯗ ꯀ꯭ꯔꯣꯁꯀꯤ ꯃꯤꯍꯨꯠꯁꯤꯡꯒ ꯎꯅꯍꯟꯈꯤꯕ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯑꯣꯡ ꯁꯥꯟ ꯁꯨ ꯆꯤꯒ ꯎꯅꯔꯕ ꯃꯇꯨꯡꯗ ꯔꯦꯗ ꯀ꯭ꯔꯣꯁꯀꯤ ꯀꯥꯡꯕꯨꯅꯁꯨ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔ ꯂꯥꯟꯃꯤꯅ ꯐꯣꯇꯣ ꯑꯁꯤ ꯊꯥꯗꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯀꯤꯝ ꯑꯦꯔꯤꯁꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯆꯍꯤ 5 ꯍꯦꯜꯂꯕ ꯃꯇꯝꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤꯗꯃꯛ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯖꯪꯒꯤ ꯑꯍꯥꯟꯕ ꯃꯥꯏꯄꯥꯛꯄ ꯑꯃ ꯐꯪꯂꯦ ꯍꯥꯏꯅꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫